ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯈꯣꯡ ꯆꯟꯕ ꯌꯥꯕ ꯆꯟꯅꯔꯕ ꯃꯇꯨꯡꯗ ꯊꯦꯝꯕꯨꯡꯅ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯣꯡꯏꯟ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯉꯥꯎꯖꯕꯒꯨꯝ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯃꯛꯇ ꯉꯥꯎꯖꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯗꯨ ꯅꯣꯛꯏ꯫ ꯇꯣꯅꯨ ꯊꯝꯕꯥꯜ ꯑꯃꯒ ꯍꯦꯛꯑꯒ ꯏꯁꯥꯅꯧ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯅꯨꯔꯥ ꯑꯣꯏꯕꯤ ꯅꯪꯒꯤ ꯁꯥꯏꯅꯣꯂꯛꯇ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅꯕ ꯄꯥꯈꯪ ꯏꯈꯨꯠꯃꯛꯅ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯑꯃꯇꯪ ꯅꯨꯡꯁꯤ ꯈꯣꯡꯉꯥ ꯑꯣꯏꯅ ꯇꯝꯖꯒꯦ ꯅꯤꯡꯖꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯄꯥꯏꯃꯅ ꯆꯤꯡꯅ ꯄꯔꯩ ꯊꯥꯡꯕꯤꯔꯕ꯭ꯔꯅꯤ ꯊꯃꯣꯏꯒꯤ ꯆꯦꯛꯂꯥ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯅꯥꯞꯄ ꯑꯅꯤꯃꯛꯇ ꯄꯥꯈꯪ ꯈꯨꯠꯅ ꯄꯦꯟꯅ ꯊꯦꯠꯄꯤꯌꯨꯗꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯅꯥꯝꯃ ꯏꯌꯦꯡ ꯁꯪꯗ ꯌꯦꯠꯇꯨꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯒꯦꯅꯦ ꯄꯥꯝꯃꯨꯕꯋꯣ꯫ ꯊꯦꯝꯕꯨꯡꯅ ꯑꯃꯨꯛ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯤꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯨ ꯑꯗꯨꯒ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯑꯗꯨꯃꯛ ꯅꯈꯨꯠꯅ ꯄꯦꯟꯅ ꯊꯦꯠꯂꯨꯔꯣꯍꯩ꯫ ꯇꯣꯅꯨ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛ ꯌꯦꯡꯉꯨꯔꯒꯦꯍꯦ ꯃꯐꯤ ꯁꯦꯝꯃꯤ ꯆꯣꯡꯅꯕ ꯁꯦꯝ ꯁꯥꯏ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯂꯣꯟꯅ ꯋꯥ ꯉꯥꯡꯅꯩ꯫ ꯍꯣꯔꯦꯜꯅꯦ ꯃꯥꯅ ꯍꯦꯛ ꯆꯨꯝꯂꯛꯄꯒ ꯆꯩꯉꯥꯛ ꯑꯁꯤꯅꯅꯦ ꯍꯤ ꯑꯁꯤ ꯈꯪꯍꯤꯟ ꯏꯟꯊꯣꯛꯁꯤꯀꯣ꯫ ꯇꯣꯅꯨ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯉꯁꯤꯗꯤ ꯅꯨꯔꯥꯒꯤ ꯅꯥꯞꯄꯗ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯃꯥꯕꯨ ꯊꯦꯠꯂꯒꯦ ꯅꯨꯡꯁꯤ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯗꯨꯅ ꯅꯨꯡꯁꯤ ꯏꯄꯥꯛ ꯂꯥꯜꯂꯒꯦ ꯐꯤꯕꯝ ꯁꯦꯝꯃꯤ ꯆꯣꯡꯉꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯤ ꯏꯟꯊꯣꯛꯏ꯫ ꯇꯣꯅꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯨꯞꯄꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜꯗ ꯐꯨꯞꯂꯥꯒꯤ ꯃꯥꯏꯕ ꯇꯣꯅꯨ ꯉꯥꯏꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯇꯣꯅꯨ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯅꯦꯍꯦ ꯏꯌꯥ ꯂꯥꯏꯃ ꯃꯊꯣꯡ ꯍꯨꯛꯇꯦꯗꯀꯣ꯫ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯁꯥꯗꯨ ꯅꯤꯡꯊꯧ ꯃꯊꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦꯁꯦ꯫ ꯍꯟꯗꯛꯀꯤ ꯏꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯐꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ꯫ ꯀꯔꯤ ꯊꯣꯛꯑꯒꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯃꯥꯡꯗ ꯈꯝꯕꯤ ꯆꯔꯩ 3ꯂꯛ ꯍꯦꯛ ꯀꯠꯄ ꯈꯝꯕꯤ ꯂꯩꯋꯥꯏꯗꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯅꯥ ꯀꯣꯟꯌꯥꯏ ꯆꯟꯗꯨꯅ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯈꯌꯨꯝ ꯂꯥꯛꯄꯁꯨ ꯈꯌꯨꯝ ꯃꯥꯁꯨ ꯏꯇꯥꯎꯈꯠꯄ ꯂꯨꯈ꯭ꯔꯦꯗ꯫ ꯑꯗꯨꯉꯩ ꯌꯥꯔꯧ ꯁꯐꯥꯉꯩꯗ ꯍꯧꯖ ꯇꯦꯡꯈꯪ ꯀꯌꯥꯗ ꯃꯩꯇꯩ ꯃꯣꯏꯔꯥꯡ ꯋꯥꯊꯣꯛ ꯑꯣꯏꯅꯈꯤꯕ ꯃꯔꯧ ꯆꯥꯎꯕ ꯃꯣꯏꯔꯥꯡꯅꯤ ꯄꯥꯏꯃ ꯂꯤꯡꯖꯦꯜ ꯊꯥꯕ ꯃꯩꯇꯩꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯔꯝꯅ ꯑꯀꯥꯎ ꯄꯔꯩꯅꯔꯝꯒꯅꯤ꯫ ꯍꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯀꯨꯝꯍꯩꯅꯤꯀꯣ꯫ ꯀꯞꯅꯤꯡꯕ ꯐꯥꯎꯅ ꯀꯦꯒꯦ ꯄꯣꯛꯄ ꯁꯣꯔꯥꯔꯦꯜ ꯃꯣꯏꯔꯥꯡꯕꯨ ꯄꯣꯛꯄ ꯂꯥꯏꯅꯤꯡꯊꯧ ꯈꯣꯌꯨꯝ ꯅꯪꯒꯤ ꯃꯥꯂꯦꯝ ꯆꯪꯍꯧ ꯋꯥꯕꯨ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯁꯦꯝꯗꯨꯅ ꯂꯥꯏꯕꯨ ꯄꯨꯊꯣꯛꯄꯤꯕ ꯃꯤꯕꯨ ꯁꯦꯝꯕ ꯈꯣꯌꯨꯝ ꯋꯥꯀꯣꯏ ꯍꯤꯔꯝ ꯈꯥꯝꯂꯕ ꯋꯥꯔꯤ ꯑꯔꯣꯠꯄꯗꯤ ꯅꯗꯥꯏꯔꯦꯅ ꯀꯔꯝꯅ ꯈꯪꯒꯕ꯫ ꯇꯥꯏꯕꯪ ꯃꯄꯨ ꯅꯪꯒꯤ ꯆꯨꯛ 12 ꯁꯤꯡꯇꯥꯏ 64 ꯑꯇꯤꯉꯥꯕꯨ ꯁꯦꯝꯕꯗꯤ ꯃꯔꯨ 8ꯃꯛꯇ ꯁꯤꯟꯅꯔꯝꯕ ꯋꯥꯔꯝ ꯂꯝꯗꯥꯡ ꯑꯔꯨꯕꯗꯤ ꯈꯩꯅ ꯇꯦꯡꯊꯥ ꯉꯝꯂꯣꯏꯌꯦ꯫ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯉꯥꯡꯂꯧ ꯂꯩꯀꯥ ꯃꯥꯟꯕ ꯈꯨꯌꯥꯈꯥꯗ ꯅꯗꯥꯏꯔꯦꯝ ꯇꯌꯨꯝ ꯋꯥꯡꯃꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯂꯩ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯇꯂꯣꯏ ꯃꯍꯩ ꯆꯥꯟꯕ ꯁꯤꯡꯉꯦꯜ ꯇꯨꯛꯇꯝ ꯄꯨꯟ ꯂꯩꯔꯥꯡ ꯈꯌꯨꯝ ꯁꯥꯅ ꯀꯣꯟꯁꯤꯟꯕꯤꯌꯨꯀꯣ ꯍꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯀꯣꯔꯦꯜ ꯂꯥꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯅꯨꯒ ꯊꯦꯝꯕꯨꯡꯒꯁꯨ ꯂꯥꯛꯏ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏ ꯇꯣꯅꯨ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯕꯅꯣꯅꯦꯍꯦ ꯊꯤꯗ ꯃꯁꯤꯗꯤ꯫ ꯊꯦꯝꯕꯨꯡꯅ ꯏꯄꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯅꯨꯁꯤ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ꯫ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯅꯨꯕ ꯑꯗꯨꯅ ꯇꯧꯔꯝꯒꯅꯤꯌꯦ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯨꯁꯨ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯦꯝꯂꯩ ꯉꯥꯕꯨ ꯎꯕ ꯌꯥꯗꯕꯅꯤ ꯃꯥꯒꯤ ꯄꯟꯊꯧ ꯁꯥꯗꯨꯅ ꯃꯥꯁꯨ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯂꯦꯝꯂꯩ ꯐꯥꯒꯦ ꯊꯧꯔꯥꯡꯂꯤ ꯅꯠꯇ꯭ꯔꯥ꯫ ꯇꯣꯅꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯠ ꯀꯞꯄꯤ꯫ ꯊꯦꯝꯕꯨꯡꯅ ꯍꯣ ꯏꯄꯨ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯃꯣꯏꯔꯥꯡꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯆꯅꯨꯔꯥ ꯑꯃꯅꯦ ꯏꯇꯥꯎꯅ ꯈꯣꯏꯗꯥꯔꯨꯔꯦ ꯃꯗꯨꯗ ꯏꯇꯥꯎꯅ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯊꯔꯣ ꯑꯃꯇꯪ ꯅꯤꯡꯉꯣꯜꯒꯤ ꯅꯥꯞꯄꯗ ꯊꯦꯠꯆꯒꯦ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯆꯅꯨꯔꯥ ꯑꯗꯨꯅꯅꯦ ꯕꯥꯞ 2ꯗꯪ ꯄꯥꯈꯪꯅ ꯅꯤꯡꯇꯧꯅ ꯊꯦꯠꯆꯧ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤꯗ꯫ ꯏꯄꯨ ꯑꯗꯨꯕꯨ ꯏꯇꯥꯎ ꯊꯦꯝꯕꯨꯡꯅ ꯍꯔꯥꯎꯗꯨꯅꯅꯦ ꯆꯅꯨꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯊꯩ ꯑꯗꯨꯗ ꯆꯅꯨꯔꯥꯁꯤꯡ ꯑꯗꯨꯅꯅꯦ ꯃꯈꯣꯏꯒꯤ ꯆꯩꯉꯥꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨ ꯈꯪꯍꯣꯟ ꯍꯦꯛ ꯍꯣꯟꯊꯣꯛꯈꯤꯕꯅꯤꯗꯣ ꯃꯗꯨꯗ ꯏꯇꯥꯎꯁꯦ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯖꯝ ꯂꯥꯎꯅ ꯍꯦꯛꯇ ꯇꯥꯕꯅꯤ ꯃꯈꯨꯠ ꯃꯁꯥꯒ ꯍꯥꯏꯗꯨꯅ ꯇꯝꯂꯤꯕꯅꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯆꯅꯨꯔꯥꯁꯤꯡ ꯑꯗꯨꯅ
नखोइदगी सिंगबा हेनख्रबा हा हाय नुपीनी हाइदुनाने उसितबा तौरुनुको मालेम ताइबंग पानबा सि सेमबदने नुपी सिंगी थौदांग यामना चावना यावरिबनिको मखोइना यानिंग्रबदिने महु थौबनी अदुगा मखोइना यानिंगबा मफमददिने लेरांगदगी हेना थोटपनिको थेम्बोंगना इपु अखोई नहान मखै खंगजद्री मतुंगददे अखोई नुपीबो अवांगबा थाकता थमदुना इकाय खुमनजरगे तोनुदी मथाई नुंगाइतना सुसुत तौदुना लई हनुबा अदुना हाय तोनु करिगिनो नंगना नथोय अदुक नुंगाइतना लैरिबा अदुबो नपु लैरिबसिदिने है पलेम पंथौ कनागी ममोमनो लुखराबी मचारा नत्रगा पखरा मचारा तोनु हराउना नसुबु नुक्सिबिदुना मदुमतंगदी इपु खोइरमी मखोय मयाम नोई इपु नुपा सिख्रब नुपीबुना लुखराबी हाय अदुगा नुपी सिख्रब नुपाबुना लुखराबा हाइद्रदना पखरा हाइनरिबसी करिगिनो इपु थेम्बुंग लांतकनना होइने इपु करिगिनो अदुमतंग ताकपिउदो हनुबा अदुना थीदा अंगावबसिंग असिदि फुबलागी तोनु ngangnaba ngamdringaisida moiranggi thembungsu amuk yausilaklaba से इपु हाइगे मुन्ना तावको लु हाइबदी मियोइबगी कोकपुनी लुरेल हाइनसु कौइदो मरम अदुनने युम्बान मिनरबसिंगी नुपी ओइबसिंगिने मकोक मरुदी मागी मपुरोइबनिदो अदुगुम्बा लु अदु नोंगाख्रबा असि अचंग अनिगी मरक्ता पल अमा खारे अदुबु लुख्राबी कौई तोनु थवाई ताननु ई चुम्मिने अदुसु इपुआ थेम्बोंगना इपु नुपा अमगी लोइनबी लेत्रबा अदुबु लुख्राबा हाइददना पखरा हाइरिबा करिगिनो इपु हनुबा अदुना इया असिबो अइना नखोइदा करमना ताकनी तोनुगा थेम्बोंगा इपु हाइरोबा अखोइ तानिंगमना लैबा याद्रेबा मथनता असुमना मुरुमुरु ngang लैरे हनुबा हाइनिंगदबा वहाई अमगा लोइनना हाइरई हाय से तेंतकना हाइगे ताव अवांग बलोइबी चिंजावदने लाइजे इसिंग अदो अकुटपा मफम ताना चेंथरई अदुगुमने पाथदुना चेंथरईबा इचेल अदो पल अमना खाइदुना थमख्रबदी लाइजे अदो अकुटपा अदुना अमुक हन्ना ताररोय तोनुगा थेम्बुंगना अदुदी अखोइसु खंगी इपु अखोइना हंगबदी अदु नतिये हनुबा अदुना होइने हाइरकिखे ताओमनि तोनु नंगबो अदुगुमलबा लोइबी चिंजावगुम पांखक ओइरबा तंबा ओइबसिंगिने चेंथरक इचेल अदु मागी लोइनबिसिंगदा पुनगदौबनी अदुनने मागी लोइनबी अदुना अमंग थरई कुमख्रबदी तंबा दो पाखंग हाइना कौई पाखंगदगी पखा हाइना कौनैको तोनुना अइना हाइद्रा अखोइगी पुदी यामना खंगे हाइना ताबा नुंगाइग्रे इपो अखोइगी ताइबंग मियोइबगीने खोंग अहुम लै हाइरिबसिबु करिनो कदाइदा लैबगे हनुबा अदुना से नखोइनने यामना तानिंगलबदी इपु वारिदो लीगे मुन्ना तावको ताइबंग मियोइबा अखोइगी मरुदिने कोक लेमफुनी मसिदगिने सना कुरुम मिंग फावबा लंबी अहुम फांगना लाइदो अमना खा खोंग कौई अनि सुबदुनने लाइखोंग कौइदो अहुम सुबनने मरोंग खोंग कौइदो तोनु याम लांतकनना हंगई इपु सना करुम चिंग हाइबदी करिनो अदुगा खोंग अहुम अदुना कदाइदा लैबगे सेंगना अमुक्ता ताकपियुबा हनुबा अदुना इहे तोनु नंग असिना पेथा हंगबसिना सना करुम चिंगदगी हाइबदिने नातोंदगी हाइबनिने खा खोंग हाइबदी ओइ थंगबा नातोंदा लैबा इसिंगी लंबी हाइबनिने लाई खोंग हाइबना ये थंगबा नातोंदा लैबा मईगी लंबी अदुगा मरोंग खोंग हाइबनने नातोल येत ओइ अनिगी मथक्ता लैबा नुसितकी लंबीबु मरोंग थोंग हाइना कौइदो थेम्बुंगना मोक इपु पिशुम अनिगी मरक्ता लाई लै हाइनरिबा सिबु करी लाइनोने इपु